Thiba Khangdana Leiriba Kukisingna Hatkhre Haina Chingnariba Meoi ki Mathou Mangam Pangthoknaba Leingakna Lupa Lising Manga Khutsinnakhre Pawasi Leiriba Maira Pause dagi Khutjabane Kumza Lising ani kulhumdoige me ahum dagi haurakiba lan manungda Kukisingna faraga hatkiba oiramba yai haina thajanariba Hauzik Pauba Thiba Khangdana Leiriba More dagi Maitai Taret Sikre Haina Launabaga Loinana Chanabigi Matungina Meoi Sing adugi Mathou Mangam Pangthoknaba Leingaki Maikai dagi imung manunggi Meoi Singda Lupa Lising Manga Khutsinnakhre Tengbang Senfam Sing adu DC Technopalgi Mijeng Makada Kaksing Lam Khaida Nauna Hangdokiba SDO Moregi Office ta ngasi Pangthokkiba chamba thauram amada SDO Izaz Hasanna Leikidre Haina Launariba Meoi ki imung manunggi Meoi Singda Khutsinnakhibane Masa Thiba Khangdana Leiriba Sikre Haina Launariba Meoi Sing adu More Ward number 7 Turelwang Madagi Chirom Isa Maitai Chahi Kuntraga Manga Apokpa Chirom Pawazau More Haino Makhong Laikai Ward number 7 dagi Nanau Laisang Them Chahi Kuntra Apokpa Laikhidraba El Amu Thoksom Ningthauremba Chahi Kuntra Apokpa Laikhidraba Tiais Thoiba More Prem Nagar Laikai Ward number 4 dagi Mayang Lambam Tombi Devi Chahi Humudraga Nipan Apokpa Laikhidraba M Nobin More Khunau Laikai Ward number 9 dagi Moirang Them Ingo Chahi Kungataruk Apokpa M Bina Devi More Ward number 7 Turelwang Malaikai dagi Thangjam Laivi Chahi Nifuga Taruk Apokpa Thangjam Syamne Tengbang Senfam Sing Khutsinnakhibba aduda imung manunggi Meoi Singi Maikai dagi Maitai Council Morena achouba thodang kaya laubikhiba adubusu thagatpa phongdokhe Myanmar gi Mathou district CDF amadi MDF ki laloglup ani khutthoknabada asok apan yaukhre Pawasi Leiriba ki Maira Pause dagi lokhotjabane India ga yumlo nariba Myanmar gi Mathou district laloglup ani haibade Chinland Defense Force CDF amadi Mathou Defense Force MDF anigi marakta nauna khutthoknarakpadagi Mathou Defense Force ki Meoi kaya asogapan nangkhre haire khutthoknabagi thogdogadu ZORO Zo Reunification Organization and YMA Young Mizo Association anigi maikai khutthoknabagi thogdogadu makha chathadanaba appeal tawkhre maruaina khutthoknaba adu lamgi wahaudagi thokhibani haire khutthoknabagi thogdokta Mathou Defense Force MDF ki kangbuna Chin State ki Myanmar ga tainariba Mathou district ki Jumhada leiba Chinland Defense Force ki Kemda attack chatharakpadagi thokhibani haire khutthoknabagi thogdogadu CDF ki kadar taraga mari asogapan nangkhi loinana thogdogadu da soklaba amadi Mathou Defense Force MDF ki lanmi sing Mizoram da puraktuna haujik Maralel Gospen Sanitary Hospital da laikanari haire laikanariba Meoi ani adu Myanmar gi Mathou district tagi Basokhai chahi taraga mapan amadi Baigachi Chahi Kungani Thoini haire Fazin khiba Arambai Tengol gi Meoi ahum thadoro haina wakat mifam phamkhre Pawasi Pau Pause dagi lokhotjabane Arambai Tengol gi Meoi ahum Fazin khibabu condition amata yauduna thadokadabane Karigumba thadokdaba tarabadi maduda thoglapa fafatagi teksa khudingmak haujik paliba Leingak asina pugadabani haina Yuremba Makha Laikai Mamang Laikai Mayai Laikai amadi Maning Laikai gi apunba Maira Paibisingna Yuremba Makha Laikai gi community hall da wakat mifam phamkhre wakat mifam aduda saruk yakhibi Yuremba Makha Laikai Maira Paibi gi secretary Thongam Ningol Furit Sabam Ongbe Amusanana Phongdokhibada Khul ngakpa isa ahum phajin khiba thawong yaningde Makhoida karigumba makhal amatagi ek panba yaroi Khul ngakpa Leibak kanaba thorogliba isa singda awaba polum pigano Arambai Tengol gi isa singidamak mama aikoina leple Khul ngakpa phaba yaroi fakhiba isa sing athubada condition amata yauduna Leingakna thadoroktrabade miyam gi akanba ihau lakpa yai haikhe Manipur da QNet business athingba thamle fidam Pawasi Pause dagi lokhotjabane Bihan Direct Selling India Private Limited hairiba Direct Selling Reselling Multi-Level Marketing MLM gi business model asi Manipur gi leibak lehau ga chanaba business nate haina Fidam gi President Wahengbam Santa Maitaina ngasi Langol Game Village da leiba Fidam gi office ta pangthokpa pau gi mifam amada mahakna phongdokhre mahakna makhata na hairiba sigi maramde karisu khangjadriba lairik laisu gi mangal ningthina phangawdaba Arapa khungangi chamna sura nomlaga leijariba singda thabak pigani haibagi achouba manglan ama piraga achouba senfam puthokanba online da fraud ki interview ama tawduna India ki capital Delhi da thuna changnaba pressure tawba hana amadi thuna join tawragadi khudong chaba hena phangani haiduna imungi leijaba lawing khol malchang thugai handuna sel lokthokle loinana kaushaliba Meoi sing asi training ni haina company gi rule amasung regulation haidavida tha ama matam manghalle
Masida natana nauna lang asida thuraba nupa nupisingbu punna room amatada thamjille. Asigumba fattaba thabak asi isa isagi yumda thoklakloi hainingai leite. Maram asina fattabi sanabi asida yaudanaba makha tana honaminasi amade Manipur Leingakna amadi mari leinaba lupsingna luchingbiduna iramdam kanglaipak Manipur asida amugana thogdok asi thogandanaba honabiyo. Bihan Direct Selling India Private Limited QNet asi Manipur da fidam na matam kaktana thingba thamle haikhe.